ꯈꯨꯔꯨꯝꯖꯔꯤ Times of Manipur Tom TVꯒꯤ The Morning Talk Raising the Voice ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯀꯔꯤ ꯀꯔꯝꯕ ꯄꯥꯎꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯝꯖꯤꯡꯕ ꯇꯥꯏꯝꯁꯇ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯂꯥꯛꯄꯗ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯗ꯭ꯔꯒꯗꯤ ꯇꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯒꯤ ꯋꯥꯐꯝ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯉꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ NNCN IM ꯌꯥꯎꯗꯅ ꯅꯥꯒꯥ ꯄꯦꯀꯦꯠ ꯁꯥꯏꯟ ꯇꯧꯔꯕ ꯌꯥꯏ Nagaland pokpa Nagaland Saubusing yellow mini haiba SC Jamegi wafam kotoga fongi adu atopo pausingana mafam kayada alert meeting chathakre Diwali gi yafa paujen pinarakli October 13 fau bada mafam khudimakta protest tobiu Manipur kaiwai hairaga paramilitary forcing thajilakba karigino haiba sunin karamgi wafam kotawe adu atopo pau amadana moredasu Manipur saktam kaiba yaroi hadno kholau laukhre haiba pausing asina aikhoi lamjingba times pausegi ahanma lamai da fongba pausing oiri aduga Shanghai Express tana ngasidagi NNCN IM ga wari sanaba hogudori NNCN IM gi demand hongduna si khangduna leiri haya pawsna banner headline oiri aduga madugi manung chanba paw amoina Jamir Manipur gi naga sing Nagaland gi yellow natte haba paw amusu yauri aduga ti makha ta paw singda lenga ki thong da Congress na pen da phongdokre haba paw am Congress paw yaure adu atopa madana October 13 fawda khongjang chingsin na si haba ko komi gi appeal amasu ekhoi yauri haiba pausing asin Shanghai Express ki ahanba pausing oiri aduga makha tarakpada Sanalaibak pauseda ima lop sina release atuna ngasi CM da memorandum pidori kaithen singa satuna section firep puna longmin nakhre haiba pausu na ahanba paw oire aduga ati makha tarak pausing da IM yaudra su naga singi waroisin khuyek piraba yai haiba paw ama yaure adu ato pawduna ningol sakauba October 13 kauna khre pochei leiba lakpa singna kaithel da mi krik ina khre ha pawsina khoi makok thungba pawsing oire adu makha takpa pawsingda miyamgi mayokta seksilaklabasu appointment ngaigadra ha Congress wafam ko tor fongi atopada turiel gi imai wangkhalakpagi miyam puno mi painarure ha pawsina sanaiba pawsegi han pesa fongba muru pawsing oire Huyelan pawsedana NSCN IM yaudagsu October 13 da center ga Naga Peace Accord khuyek pinaraba yai haiba pawsna hanba paw oire aduga atopa pawsingna mafam kiyada section mifam left na sathari October 13 da Manipur gi mipum khudi mangna section na khongjang chpiu haiba kokomi gi appeal ama fonge aduga atopa pawsingna amesco na peace talk ki matang da CM da memorandum pisin khre haiba aduga paw amusu yaure makha tarakpa naharol thodang pawsedana Peace Accord ki irang lakshinaba district taraga tarukta ahenba central amadi Rapid Action Force lak amagalising kuntra sai thokpa hokre haiba pawsna khoi magi mapung oy paw oire adu ato paw amadana NNCN IM yaudagasu center na Naga Peace Accord sign toroba yai haiba paw amasu phonge adu makha tarakpa pawsingda CM amasung governor da memorandum su pisilagani haiba ko komi gi wafam adu atopa pawsingna PM amasu Home Minister unanaba appointment pirakti Haduna Delhi da satuna leithokpa Manipuri kairabasu yare haiba sap manare haiba Congress wafam ko toga fongi pongna pham pawsedana miyamna lekai da section khongjang section bi haiba ko komi appeal banner headline oina fongle adu atopa makhata pawsingda atop pham da leiba Naga sing Nagaland gi indigenous inhabitants sing ni natte hena SC Jamegi wafam ko toga fongi aduga NNCN IM yaudраbasu October 13 da Naga fact sign toroba yai haiba wafam amsu yaure paw amsu yaure adu hojik miyamna sinari basi government na aruba wafam oina lode haiba ibobigi wafam ko toga fongi Asian Express na waroisin proting da Naga CS singawa tanagani IM Naga santi gi waroisin October 13 dagi henba yaroi IM yaudраbasu sign togani Rabi haiba wafam apai ko toga fongi adu ato pawsina Manipur miyamgi hun khangna leingak na firep logudabani haiba M Jalangi wafam aikhoi kotoga fongi irei pak pawsedana Manipur da pokpa Nagaland gi yelhomi naga oiba yaroi haiba SC Jamegi wafam kotoga fonge adu makhata ga pawsingda apunbi saktam ngakpada Manipur leingak na hachin lowa wali phim asida Diwali kumai changde ningol chakauba lapna thamli haiba paw ma yaure adu atoba pawsingna Jiribam da ising ichawgi awa mayok nare NH2 phauna dre haiba pawsina irei pakki apungoya pawsing oiri aduga ngasi imfana phongliba asigumba tongan ba akoi pawse sing asigi maruwe pawsing khana na bagdamuta akoi kai khumna jaraba pongna pham gi editor Robindro Sharma akoi studio election no leibire tamo su taram noksari tagatsari tamo ngasi imfana phongliba tongan pawsing asida akoi miyamna akoi gi lamdam sigi miyamna akoi nungnanga leiba amasung ngai su lakpa kari ore pa yage nu khana badu NNCN IM amasung bar sarkar ani gi marakta leirakiba santi gi wari li sangsin satharak pasi waroisin asi October tang 13 ga mathoi da
ꯏꯟꯁꯤꯌꯟ ꯑꯥꯏ ꯑꯦꯝ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯈꯨꯌꯦꯛ ꯄꯤꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯌꯥꯝꯕ ꯄꯥꯎꯆꯦꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯄꯤꯅꯔꯒ ꯐꯣꯡꯏ ꯇꯥꯃꯣ ꯍꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯅꯤꯄꯨꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯀꯣꯃꯤ ꯑꯃꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯣꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯗ ꯈꯨꯌꯦꯛ ꯄꯤꯅꯒꯗꯧꯔꯤꯕ ꯑꯦꯀꯣꯔꯗꯨꯗ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯈꯥꯏ ꯇꯥꯗꯅ ꯉꯁꯤꯐꯥꯎ ꯂꯥꯛꯄ ꯆꯃꯝꯅꯕ ꯆꯔꯥꯡꯅꯕ ꯌꯥꯝ ꯊꯣꯛꯏ ꯍꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗ ꯇꯥꯃꯣ ꯀꯩ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯣꯛꯇꯣꯕꯔ 38ꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯗꯒꯤ ꯅꯥꯒꯥꯂꯦꯟ ꯒꯚꯔꯅꯔꯁꯨ ꯑꯣꯏꯔꯤꯕ RNWꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯥꯗꯦ ꯍꯧꯈꯤꯕ ꯇꯥꯡ 19ꯗ ꯑꯩꯈꯣꯏ ꯀꯣꯍꯤꯃꯥꯗ ꯅꯥꯒꯥ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯎꯗꯕꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯑ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ RNWꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗ ꯄꯟꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡ ꯍꯥꯏꯕꯁꯤ ꯀꯗꯥꯏꯕꯨ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗ RNWꯅ ꯅꯥꯒꯥꯂꯦꯟꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯖꯨꯂꯥꯏꯒꯤ ꯇꯥꯡ 23ꯗ ꯄꯥꯡꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯁꯨꯁꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃ ꯂꯩ ꯃꯗꯨ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯌꯦꯡꯉꯨꯔꯒꯗꯤ ꯊꯥ 3ꯒꯤ ꯃꯇꯝꯁꯤ ꯍꯦꯟꯕꯗꯤ ꯍꯦꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯊꯔꯛꯏꯕꯁꯤꯗ ꯇꯥꯡ 38 ꯍꯥꯏꯕꯁꯤꯃꯛꯇꯤ ꯃꯣꯏꯅ ꯊꯥꯕꯗ ꯈꯣꯠꯇꯕ ꯃꯅꯨꯡꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯃꯦꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠꯅꯤ ꯃꯦꯗꯤꯌꯥꯁꯨ ꯈꯪꯉꯒ ꯑꯣꯏꯔꯛꯄꯕꯨꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯇꯧꯅꯤ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯃꯁꯦ ꯇꯥꯡ 38ꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯁꯥꯏꯟ ꯇꯧꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯇꯧꯅꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯀꯟꯇꯤꯅ꯭ꯌꯨꯏꯡ ꯄ꯭ꯔꯣꯁꯦꯁꯅꯤꯅ ꯉꯁꯤ ꯂꯣꯏꯔꯒꯁꯨ 38 ꯅꯠꯇ꯭ꯔꯒꯁꯨ ꯃꯣꯏ ꯇꯥꯡ 19ꯒ 19ꯒꯅꯤ NSNIMꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯅꯈ꯭ꯔꯒꯗꯤ ꯑꯃꯗꯤ ꯉꯁꯥꯏꯒꯤ NNPGꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯣꯀꯦ ꯇꯥꯔꯒ ꯂꯩꯈ꯭ꯔꯕꯅꯦ ꯃꯣꯏꯒꯤ ꯗꯤꯃꯥꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤ ꯇꯧꯕ ꯃꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯌꯥꯔꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯟꯅꯗꯕꯒꯤ ꯀꯩꯅꯣꯁꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ NSNꯒꯤ ꯌꯥꯅꯗ꯭ꯔꯤꯕ ꯋꯥꯐꯝꯁꯤꯅ ꯅꯥꯒꯥꯒꯤ ꯇꯣꯈꯥꯏꯕ ꯐꯤꯔꯥꯜ ꯑꯃ ꯊꯝꯕꯤꯌꯨ ꯅꯥꯒꯥꯒꯤ ꯇꯣꯈꯥꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯁꯦꯝꯃꯒ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯤ ꯔꯤꯖꯦꯛ ꯇꯧꯕꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯥꯁꯃꯤꯔꯒꯤ ꯑꯥꯔꯇꯤꯀꯜ 370 35A ꯂꯧꯊꯣꯛꯈꯤꯕ ꯃꯣꯏꯗ ꯄꯤꯔꯝꯕ ꯁ꯭ꯄꯤꯁꯦꯜ ꯁ꯭ꯇꯦꯇꯁ ꯑꯣꯇꯣꯅꯣꯃꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯤꯔꯥꯜ ꯆꯠꯅꯔꯝꯕꯗꯨ ꯂꯧꯊꯣꯛꯈꯤꯕ ꯆꯠꯅꯍꯟꯈꯤꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯗꯨ ꯀꯩꯅꯣꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯊꯥꯛꯇ ꯍꯟꯊꯜꯂꯒ ꯊꯝꯒꯦ ꯈꯣꯠꯄ ꯂꯩꯗꯅ ꯑꯗ ꯁꯣꯝꯗ ꯌꯦꯡꯉꯨꯔꯒ ꯀꯩꯅꯣꯒꯤ ꯅꯥꯒꯥꯒꯤ ꯇꯧꯔꯨꯔꯒꯗꯤ ꯀꯥꯁꯃꯤꯔꯒꯤꯗꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯖꯜꯂꯣꯏꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯥꯛꯄ ꯌꯥꯏ ꯁꯤꯅ ꯀꯩꯅꯣꯝꯃ ꯂꯩꯈ꯭ꯔꯦ ꯑꯗ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯕ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯉꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯇꯥꯡ 23ꯗꯒꯤ ꯄꯥꯕꯗ ꯊꯥ 3 ꯃꯃꯥꯡꯗ ꯍꯥꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ ꯀꯩꯅꯣꯗ RNWꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯝꯒꯗꯣꯔꯤꯁꯤ ꯇꯥꯡ 23ꯇ ꯅꯠꯇ꯭ꯔꯒ 23ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ 23ꯇꯒꯤꯅꯦ 23ꯇ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯄꯥꯔꯒꯁꯨ ꯊꯥ 3ꯁꯤ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯍꯦꯟꯗꯣꯔꯛꯑꯦ ꯑꯗꯨ ꯊꯥ 3 ꯃꯅꯨꯡꯗ ꯍꯥꯏꯕꯗꯨ ꯉꯝꯍꯧꯗ꯭ꯔꯁꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯦꯛꯇ ꯇꯧꯔꯛꯄ ꯌꯥꯕ ꯑꯩꯈꯣꯏꯅ 31 ꯍꯦꯟꯅ ꯍꯦꯛꯇ ꯉꯥꯏꯔꯒ ꯂꯩꯕꯁꯨ ꯑꯃꯨꯛ ꯆꯨꯝꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯣꯀꯣꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯨꯞ 5ꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤꯁꯤꯅ ꯇꯥꯡ 38 ꯐꯥꯎꯕꯗꯤ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇꯧꯔꯤꯁꯤ 38 ꯉꯥꯏꯔꯒ 38ꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ 38 ꯐꯥꯎꯕꯗꯤ ꯃꯅꯨꯡꯁꯦ 38 ꯐꯥꯎꯕꯗꯤ ꯃꯣꯏꯁꯨ 30 ꯇꯧꯔꯛꯀꯗ꯭ꯔꯥ 19 ꯇꯧꯔꯛꯀꯗ꯭ꯔா 38 ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯣꯏꯗꯁꯨ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯁꯤ ꯍꯥꯏꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯕꯅꯤꯅ 38ꯗꯕꯨꯗꯤ ꯌꯥꯝ ꯄꯥꯛꯁꯟꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ NSNIM ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯇꯧꯈꯤꯗꯧꯕꯒꯤ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ RNWꯅꯁꯨ ꯅꯣꯡꯃꯩ ꯆꯤꯟꯗꯣꯜꯗ ꯑꯩꯈꯣꯏꯒꯤ
loiba khamba nai roi do mong do wari sum sarana leiba ya ban te leiroi haibagi wa ma ya leigre NNPC gi maikai gi NSNIM ga yana da ba khara na maram or ga naga gi problem se loisan ba thengdan ba sum de haibam su hai re adrigi laiba potsi NSNIM si yaw dur su to duribra adi marak sida muksu NSNIM gi kadar khara kanu Hebron game tegi thokre krai krai to kanu bor kanu mori power leb kre chat pa khawre ga haiba media report sing su lei madu official one chume haibai wadi leite haiba ta de adu du musu leibani na moisu kari umba peace talk si yanada na kai tharak patar gadi moi amona khulai pai gi lalau jungle da han bagi kanu du lauba hobra hai bagi kanu su sing na bu pawi na bar saka da ki halibra oi adu su oi bi ai amasu oi bi ai adu yanadra di moi di adu amona khulai pai bi kanu si la ka du buta bani ni tamo du hoji hai issue si amu yam sana ba hai tare hoji ori issue si gi marak ta election I am budi moi gi तालिबा मोगी कॉन्स्टिट्यूशन अमसु फ्लेक्ट तो पीद्रगदी मखोगी सिखांग खांगना लेरे है पोरम से दो ngasi अमसु हयेंग भावदा इलेक्शन आयम गा कोई बोर्ड सरकार गा सुवरी सानानी है ngasi सानागन है वफम चु लेरे सदक सिदा नागालैंड चीफ मिनिस्टर ओरंबा एसि जमीना ngarang phongdokki wafam da manipur da pokpa naga singna naga gi akhoi yelomi oibe yaroi aduga nagaland da pokpa na khoi naga singna naga gi i chengani do manipur da pokpa naga singna manipur gi i chengani ha wafam mangrang phongrak pa pau sing akhoi tongan tongan ba paper sing da headline pinner ko tongri esi jamina phongdoi wafam siga hojik oiriba naga issue siga kariye lau ya esi jami si hana de hongna magi si wakalon si lere pomini aduna ni NSNIM na मासी लाइव एटेम अनिरक अहुमरक तौगिबसि दिल्ली दा तौबा कोहिमा दा तौबा माजी सिनिंग सिते हिंगौबा नि मासे अन हादेउना NSNIM गी मोइगी कनो नागा ताब मयाम पुनसनबगी कनो से मसिदा मासी यारक तबा लीडर मोइना उई अदो हुजिक माना हाइसि का कनो सिगा या पुरा तायोनरे मणिपुर गी नागा सिंगसु adagi nagal gi naga sing jo amatani mu punna le min ga dabni haibi porma sagalai simbarak sida mana nagaland da pokpa naga khaina naga gi indigenous people ni manipur gi naga manipur da pokpana manipur state kini arunachal pradesh da pokpana arunachal pradesh kini tongan tongan mani haibi gi wafam mama lakpasina ngasai gi naga punsan da ga dabni haibi dugi kaino du खाइदोकना ले अदुना मागी वारी सिसु हुजिकी मतंग सिदा यावना मरु ओइबा पोट अम ओइदबि नते सिंगारांग नहान कनोना आरएनडबी न कौबा तांग 35 गी मोगी मीटिंग दुदा मणिपुर गी नागासिंग बाटोन तौदे यावदे हैबगी वाफम सु लै खोगी मणिपुर गी नागा ने हैबसिंग अमता यावदबा मोइ नागालैंड गी ngakta ओने तौगिबगी पोट अमा सु लै हैरिबा अदुना दे खाइदोकपगी पोचे मणिपुर की नागा से तोंगाना खाइदोकपगुमा लेरबरा नागालैंड ने सु नागालैंड की मियाम ने सु अदुगा खोगी वारी सानरिबा आरेंदा बिगी माइकै दगे सु लैबा खाइदोरकपगी पोरम लैबदंग तौई मरकसिदा जामीना एसि जामीना खफम से फोंदोक सलकपसिना नागा के खोगी मणिपुर की अरुणाचल प्रदेश की अमदी कनो के आसाम द खुंदारिबा नागा सिंह नागालैंड का पुन्ना कनो तौगदबनी हाइना संगसिलिबा सिंह ददी अखोगी यामना कोगी निंगहन निंगाई ओइबा याम निंगबा कानिंगाई ओइबा वारोल अमनी हेन लौई एसि जाबिस राव सी हुजिक हुजिक ओइ बसक सिदे हो लमदम से सो कोगी लुप मंगाना पुलिसिंग को कोमी खोंजंग जु हनद्रि ngasi जो कोगी इमालुक मैम अमना रेली चला कान कोगी चीफ मिनिस्टर द गवर्नर द मेमोन पिशन द थौरांग तौरे हाय ताई सिगु चसलगनि हाय को कोमी लौथोखि बलेग्रे खोंजंग सु लेप जंगिल हाय बले सिगि सरक सिदम कांग्रेस पार्टी की हाने चीफ मिनिस्टर इबोबिनसु अखोई दिल्ली द सचिव डेलीगेशन टीम अमना भारत की प्राइम मिनिस्टर ngasi पाव उनबा ngमदना को मिस उनबा ngमना लेजे पेपरमेंट फंगदे हागदि उनदना तु ओद्रा लेबा की सु म्याम लेरि सरकसिदा कई मरम हाय वफम मम फोंदोरे तम वफम सिंगे पुन्ना ये सुबसे येम कमा येम बियागे मसी मियाम नसु लाना खननिगाई ओइबा पोटी खरा लेतबि नते गवर्नमेंट की पीरियड सिदा ngsaigi हंगाई लाइसे ऑल पार्टी डेलीगेशन यावगदबा तोगान तोगान पार्टी की म्यूसिंगदुना अपॉइंटमेंट फंगद्रगदी
ꯆꯠꯂꯨꯗꯅ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯩ ꯗꯤꯋꯥꯂꯤ ꯂꯩ ꯂꯅꯥꯏꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯉꯒꯁꯦ ꯊꯣꯛ ꯄꯥꯏꯕ ꯌꯥꯕꯅꯤꯅ ꯑꯦꯄꯣꯏꯟꯃꯦꯟꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯆꯠꯁꯤ ꯑꯦꯄꯣꯏꯟꯃꯦꯟꯗꯨ ꯍꯥꯟꯅ ꯂꯧꯕꯤꯔꯣ ꯍꯥꯏꯗꯅ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕ ꯒꯃꯦꯟꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯖꯥꯠꯂꯥ ꯒꯃꯦꯟꯅ ꯁꯤ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯉꯒ ꯇꯤꯀꯦꯠꯇꯤ ꯀꯛꯎꯔꯕꯅꯦ ꯍꯥꯟꯅ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯅꯦꯕ ꯑꯦꯄꯣꯏꯟꯃꯦꯟꯗꯨ ꯍꯥꯟꯅ ꯂꯧꯔꯒ ꯆꯠꯂꯁꯦꯅ ꯒꯃꯦꯟꯅ ꯍꯦꯛꯇ ꯂꯦꯞꯄꯤꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯉꯒ ꯆꯠꯁꯤ ꯍꯥꯏꯕꯐꯥꯎ ꯃꯣꯏ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯧꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯦꯕ ꯀꯔꯤꯒꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯊꯕꯛꯅ ꯂꯨꯕ꯭ꯔꯥ ꯗꯤꯋꯥꯂꯤꯅ ꯂꯨꯕ꯭ꯔꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯨꯕ꯭ꯔꯥ ꯃꯁꯤꯗꯤ ꯍꯦꯛꯇ ꯆꯠꯂꯒ ꯑꯥꯗ ꯉꯥꯏꯔꯒ ꯂꯩꯒꯗꯕꯅꯤ ꯇꯛꯁꯤꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯁꯤꯅꯦꯕ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤꯗꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯒ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯗ꯭ꯔꯁꯨ ꯃꯥꯏ ꯃꯥꯏ ꯄꯥꯔꯇꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗ ꯌꯥꯎ ꯀꯪꯒ꯭ꯔꯦꯁ ꯌꯥꯎꯔꯤ CPI ꯌꯥꯎꯔꯤ ꯀꯩ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ MLAꯅꯤ ꯈꯪꯗꯦ ꯄꯥꯔꯇꯤꯒꯤ ꯃꯤꯅꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯈꯨꯊꯥꯡꯗ ꯇꯧꯔꯒ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯑꯁꯣꯝꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯒꯤ ꯈꯨꯊꯥꯡꯗ ꯆꯪꯕꯁꯨ ꯌꯥꯏꯑꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯁꯨ ꯌꯥꯏꯑꯕ ꯉꯁꯥꯏꯒꯤ BJPꯒꯤ ꯃꯤꯅꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯅꯦ ꯄꯥꯔꯇꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯇꯧꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯅꯤ ꯑꯊꯨꯕꯅꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯁꯤ ꯄꯤꯕꯤꯌꯣꯅ ꯃꯌꯥꯝ ꯆꯪ ꯇꯛꯁꯤꯜꯂꯨꯕꯁꯨ ꯌꯥꯏꯑꯕ ꯑꯗꯩ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯗ꯭ꯔꯒ ꯙꯔꯅꯥ ꯇꯧꯔꯨꯕꯁꯨ ꯌꯥꯏꯑꯕ ꯖꯟꯇꯔ ꯃꯟꯇꯔꯗ ꯐꯝꯃꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯨꯛꯇ ꯄꯤꯖꯒꯦꯅ ꯑꯣꯜ ꯄꯥꯔꯇꯤ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯗꯤꯜꯂꯤꯗ ꯂꯥꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯎꯅꯅꯕꯒꯤ ꯇꯟꯖꯥ ꯄꯤꯕꯤꯗꯦ ꯙꯔꯅꯥ ꯇꯧꯅꯦꯅ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒꯨꯝꯕ ꯑꯃꯇ ꯇꯧꯗꯕꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯗꯦꯅ ꯂꯩꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎꯒꯗꯕ ꯃꯥꯟꯗꯦ ꯃꯇꯝꯗꯤ ꯅꯛꯁꯤꯜꯂꯛꯏ ꯑꯣꯏꯕ ꯑꯣꯏꯗꯕ 38ꯁꯦ ꯍꯌꯦꯡꯁꯤꯗ ꯉꯥꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯗꯦꯅꯦ ꯀꯔꯝ ꯀꯥꯟꯗ ꯄꯤꯔ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯃꯤꯌꯥꯝ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯅ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗ ꯀꯩꯅꯣ BJPꯒꯤ ꯂꯨꯆꯤꯡꯕ 5 ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯂꯩꯔꯤꯅꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯅꯈ꯭ꯔꯦ ꯉꯁꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯔꯥꯝ ꯃꯥꯙꯕ ꯎꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯋꯤ ꯍꯥꯏꯔꯒ ꯁꯨꯝ ꯗꯤꯂꯦꯡ ꯇꯦꯛꯇꯤꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯠꯊꯔꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯨ ꯃꯤꯌꯥꯝꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦꯕ ꯃꯗꯨꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯕ ꯑꯃꯈꯛ ꯆꯪꯉꯦꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯣꯕꯤ ꯍꯣꯏꯅ ꯒꯃꯦꯟ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯕꯅꯤꯀꯣ ꯀꯪꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ UPA ꯒꯃꯦꯟ ꯂꯩꯔꯤꯉꯩꯗ ꯆꯤꯗꯝꯕꯔꯝꯒ ꯈꯠꯅꯕꯅꯤ ꯃꯣꯏꯕꯥ ꯆꯪꯍꯟꯕ ꯆꯪꯍꯟꯗꯕꯒꯤ ꯃꯇꯥꯡꯗ ꯃꯣꯏꯕꯥ ꯆꯪꯍꯜꯂꯨ ꯍꯥꯏꯕꯗ ꯀꯩꯅꯣꯅ ꯑꯣꯏꯕꯣꯕꯤꯅ ꯆꯪꯍꯟꯈꯤꯗꯦ ꯑꯗꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯔꯥꯖ ꯄꯥꯇꯤꯜꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯈꯠꯅꯩ ꯁ꯭ꯄꯤꯁꯦꯜ ꯐ꯭ꯂꯥꯏꯠ ꯊꯥꯔꯒ ꯄꯨꯏ ꯌꯥꯗꯅ ꯍꯜꯂꯛꯈꯤ ꯑꯄꯁꯄꯥ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯣ ꯃꯥꯒꯤ ꯒꯃꯦꯟꯇꯨ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤ ꯄꯥꯔꯇꯤ ꯒꯃꯦꯟ ꯅꯠꯇꯦꯕ ꯃꯥꯒꯤ ꯄꯥꯔꯇꯤꯗꯨꯅ ꯂꯨꯆꯤꯡꯕ ꯒꯃꯦꯟꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯔꯒ ꯁꯣꯝꯗ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ BJP ꯂꯨꯆꯤꯡꯕ NDA ꯒꯃꯦꯟ ꯂꯩꯕ ꯁꯣꯝꯗ BJP ꯀꯩꯅꯣ ꯂꯩꯕꯒꯨꯝꯕ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯁꯦꯟꯇꯔꯅ ꯍꯥꯏꯕꯗꯨ ꯃꯥ ꯂꯧꯈꯤꯗꯦꯕ ꯃꯤ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯅ ꯂꯨꯏ ꯑꯩ ꯇꯣꯛꯑꯁꯨ ꯇꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯄꯁꯄꯥꯁꯤ ꯂꯧꯊꯣꯛꯈꯤꯑꯕ ꯃꯣꯏꯕꯥ ꯑꯗꯨꯝ ꯆꯪꯍꯟꯈꯤꯗꯦꯕ ꯑꯗꯨꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯤꯁꯤ ꯂꯩꯔꯦ ꯄꯥꯔꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯡꯒ꯭ꯔꯦꯁ CPI ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤ ꯑꯗꯣ BJP ꯌꯥꯎꯗ꯭ꯔꯒꯁꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ CPIꯅ CPIꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯗꯣꯜꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯣꯏꯅ ꯆꯠꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯄ꯭ꯔꯖꯥꯅ ꯍꯪꯅꯔꯛꯏ ꯆꯨꯝꯃꯦ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯦꯕ BJPꯗꯨ ꯊꯅꯝꯃꯣ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯉꯁꯤꯃꯛ ꯇꯤꯀꯦꯠ ꯀꯛꯑꯒ ꯉꯁꯤꯃꯛ ꯆꯠꯂꯒ ꯄ꯭ꯔꯥꯏꯝꯁꯦ ꯎꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯦꯃꯣꯔꯦꯟꯗꯝ ꯇꯣꯉꯥꯟꯅ ꯗ꯭ꯔꯥꯞ ꯇꯧꯕꯤꯒꯦꯔꯥ ꯍꯥꯟꯅꯒꯤꯗꯨ ꯇꯧꯒꯦꯔꯥ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯕꯤꯌꯨ ꯂꯩꯕꯥꯛ ꯀꯥꯏꯕ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯀꯥꯡꯕꯨꯁꯨ BJPꯅ ꯁꯤꯟꯗ꯭ꯔꯗꯤ ꯌꯥꯗꯦ ꯁꯔꯀꯥꯔꯅ ꯁꯤꯟꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯅꯣꯏꯅ ꯑꯩꯈꯣꯏ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯗꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯆꯠꯁꯤꯟꯕꯤꯕ ꯐꯦꯜ ꯑꯍꯨꯝ ꯊꯣꯛꯏ ꯆꯠꯁꯤꯟꯕꯤꯔꯗꯤ ꯃꯤꯌꯥꯝꯅ ꯃꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯒꯅꯤꯅ ꯈꯜꯂꯛꯏꯗꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯐꯤꯕꯝꯁꯦ ꯃꯁꯤꯒꯤ ꯊꯦꯡꯅꯕꯗ ꯌꯥꯝꯅꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯤꯅ ꯈꯜꯂꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯀꯥꯏꯅꯕ ꯇꯟꯖꯥ ꯂꯧꯖꯒꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ
Hey Lola, nang phone yaw bra. Yaw eh. Lamjing ba kep kau ne? Apang. Ay kau tu re. Manipur ahanba 24/7 service oiriba lamjingba cab service namyamgi seva tawjari. Manipur ki district sing amadi mapal lam sing loina luhongba amadi atay thogdok sing gisu discount pijari. Ningol chakubagi damak akhanaba hour package discount pijari. Ngasimag book tobiu hena akupa marol gi damak lamjingba cab service Nagamapal Rims Road near Nityananda Temple. ꯃꯤꯌꯦꯡ ꯇꯥꯕꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯎ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯇꯥꯡꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯁꯨ ꯑꯩꯈꯣꯏ ꯅꯛꯁꯜꯂꯒ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝꯅ ꯑꯣꯛꯇꯣꯕꯔ ꯇꯥꯡ 32ꯗ NSN IMꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯔꯤꯉꯩꯃꯛꯁꯤꯗ ꯕꯖꯥꯔ ꯃꯅꯨꯡꯗꯗꯤ ꯄꯣꯠ ꯆꯩ ꯂꯩꯅꯕꯒꯤ ꯆꯍꯤ ꯑꯃꯒꯤ ꯇꯧꯗ ꯌꯥꯗꯕ ꯃꯤ ꯀ꯭ꯔꯛ ꯀ꯭ꯔꯛ ꯏꯟꯈꯠꯅꯔꯛꯄ ꯑꯗꯨ ꯑꯣꯛꯇꯣꯕꯔ 32ꯒꯤ ꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯅꯥꯏꯔꯩꯕꯥꯛ ꯄꯥꯎꯆꯦꯗ ꯀꯣꯠ ꯇꯧꯕ ꯐꯣꯡꯉꯦ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯏꯁꯨꯁꯤ ꯑꯃꯨꯛ ꯂꯩꯔꯦ ꯑꯍꯨꯝꯁꯤ ꯇꯥꯃꯣ ꯄꯨꯟꯁꯤꯜꯂꯒ ꯌꯦꯡꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯊꯋꯥꯏ ꯍꯥꯟꯅꯗꯤ ꯍꯧꯅ ꯊꯋꯥꯏ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯐꯨꯂꯨꯞꯁꯦ ꯑꯗꯨꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯑꯃꯁꯨ ꯑꯣꯏ ꯑꯗꯣ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯇꯥꯡ 18 ꯑꯣꯏꯒꯦꯔꯥ 50 ꯑꯣꯏꯒꯦꯔꯥ ꯑꯃꯨꯛꯇꯪ ꯊꯣꯛꯄꯅꯤ ꯆꯍꯤ ꯑꯃꯒꯤ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕꯁꯤꯃꯛꯇꯤ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯑꯗꯨ ꯌꯥꯝꯅ ꯃꯃꯥꯡꯒꯤ ꯆꯍꯤꯒꯨꯝꯅ ꯙꯨꯝ ꯙꯥꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯕꯖꯥꯔꯒ ꯁꯣꯝꯗ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯏꯁꯨ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏꯕꯁꯤꯕꯨꯅ ꯈꯤꯇꯪ ꯅꯥꯊꯩꯔꯞ ꯇꯧꯕ ꯃꯥꯟꯕꯒꯤ ꯄꯣꯠ ꯑꯃ ꯆꯠꯍꯟꯕꯁꯦ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯐꯖꯗꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤ ꯈꯪꯕꯤꯔꯒ ꯇꯧꯗ ꯌꯥꯗꯕꯅꯤ ꯀꯨꯝ ꯑꯃꯒꯤꯅꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯃꯊꯪ ꯆꯍꯤꯗ ꯀꯧꯕꯁꯨ ꯌꯥꯏ ꯇꯥꯡ 32 ꯂꯣꯏꯔ ꯀꯧꯕꯁꯨ ꯌꯥꯏ ꯏꯁꯨꯁꯤꯅ ꯃꯥꯡꯗ ꯊꯝꯕꯅꯤ ꯏꯁꯨꯁꯤꯅ ꯃꯥꯡꯗ ꯊꯝꯕꯅ ꯍꯦꯟꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯇꯅꯁꯨ ꯁꯪꯁꯊꯥꯟ ꯑꯃꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯊꯋꯥꯏ ꯌꯥꯎꯕꯤꯒꯅꯨ ꯍꯟꯗꯛꯇꯤ ꯁꯤꯗ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯕ ꯈꯣꯠꯄꯁꯨ ꯑꯝꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯃꯒꯗꯤ ꯃꯤꯁꯨ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯔꯝꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯌꯦꯡꯕꯗ ꯃꯤꯅ ꯌꯦꯡꯕꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯤꯗꯤ ꯑꯁꯤꯗꯒ ꯆꯪꯖꯥꯠꯇꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯣꯏꯅ ꯋꯥꯈꯜ ꯊꯥꯗ ꯂꯩ ꯗꯤꯋꯥꯂꯤꯗ ꯊꯥꯗ ꯂꯩꯈ꯭ꯔꯕꯅꯦꯅ ꯈꯟꯈ꯭ꯔꯒꯗꯤ ꯁꯤꯔꯤꯌꯁꯅꯦꯁ ꯑꯃ ꯌꯥꯎꯗꯕ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕꯗꯤ ꯂꯩꯅꯤ ꯇꯥꯃꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯔꯛꯄꯒ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤ ꯏꯁꯤꯡ ꯍꯦꯛ ꯊꯨꯝꯖꯤꯟꯕ ꯑꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯊꯣꯛꯏ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯅꯣꯡ ꯈꯤꯇꯪ ꯆꯨꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯃꯅꯨꯡꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯗꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯋꯥ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯑꯗꯨꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯔꯤꯜ ꯇꯨꯔꯦꯟꯒꯤ ꯃꯊꯛꯇ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯃ ꯁꯔꯀꯥꯔꯅ ꯁꯥꯕ ꯍꯧꯔꯝꯃꯕ ꯆꯍꯤ ꯑꯍꯨꯝ ꯍꯦꯜꯂꯕ ꯃꯔꯤ ꯍꯧꯈ꯭ꯔꯕ ꯁꯪꯒꯥꯕ ꯃꯇꯝꯗꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ 3 ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯥꯅꯤꯅ ꯍꯥꯏꯔꯝꯕ ꯑꯩꯈꯣꯏ ꯁꯣꯑꯣꯝꯕꯨꯡꯒꯤ ꯊꯣꯡ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯥꯕꯒꯤ ꯂꯩꯔꯝꯕ ꯌꯣꯠꯁꯤꯡ ꯉꯔꯥꯡ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄꯗ ꯆꯦꯟꯊꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯄꯣꯛꯅꯈꯤꯕ ꯊꯧꯗꯣꯛ ꯂꯩ ꯇꯥꯃꯣ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯀꯔꯤ ꯂꯧꯍꯟꯅꯤꯡꯕ ꯂꯩꯒꯦ ꯁꯔꯀꯥꯔꯁꯨ ꯍꯣꯠꯇꯤ ꯑꯗꯨꯝ ꯍꯣꯠꯅꯕꯖꯥꯠꯅꯤ ꯑꯩ ꯁꯨꯡꯍꯣꯠ ꯍꯣꯠꯅꯗꯦꯅ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨ ꯍꯣꯠꯇꯤ ꯍꯣꯠꯅꯕꯖꯥꯠꯅꯤ ꯑꯗꯨ ꯁꯨꯝ ꯉꯁꯥꯏ ꯍꯣꯠꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡ ꯈꯤꯇꯪ ꯆꯥꯕꯒ ꯏꯁꯤꯡ ꯇꯨꯔꯦꯟ ꯍꯦꯛꯇ ꯆꯥꯎꯈꯠꯄ ꯁꯤꯃ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅ ꯂꯩꯔꯦ ꯆꯤꯡ ꯃꯔꯨ ꯀꯣꯛꯄꯗꯩꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯆꯨꯞꯁꯜꯂꯒ ꯂꯩꯅꯨꯡꯗ ꯂꯩꯒꯗꯕ ꯏꯁꯤꯡꯗꯨ ꯆꯨꯞꯁꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯣꯔꯣ ꯆꯦꯟꯊꯔꯛꯑꯒ ꯍꯦꯛꯇ ꯇꯧꯕ ꯑꯗꯩꯗꯤ
लेबाक लेहाव मैम फाजल लगा लेगदबदु लेत्रबिना इसिंग दुदु यावसल लगा तुरेल गसे दो मेते थेंगलकपा अरे तुरेल खोंग थेंगलादि इसिंग दो भलम दो खरा लाकपदे हेदा पाथोकपगी पोट सो त लेबा अदगी इम्फाल बनुंगसी मरुइना इम्फाल मनुंगसी मी याम खलकपा मी क्रिकी इनना तारकपा अदुगा गसाई इरम नाला की पोटसी अफब लेतबा अदि इसिंग चेनफम लेरक्तबा युम साबा कामुना सु इरम नाला की लंबी लम खालक्तबा लंबी फाव खोपचन साब अदुम यावनी लंबी का पिसक पिकपा अदुम अखोय अदुम उइबा अना गसाई लमदु तांगकपनिना इरम नाला की थमगदब सरुकदो युम साजनमुन कानेना खनबा खोटपा सु लेरमगनिको अरमान तौदना इरम नाला निथिना लेरक्तबा चिंग मरु कोरको मयामसिना थोलकपा करोनी प्रॉब्लम नि मसिगिसे अदो मसि लोंग टार्म प्लान अमुख दरकार ओय मसिगी सि थेंगनबा हेता खुदक तरोगा ngasi हेता तरोगा लुपा करोड़ करोड़ हाइदर हेता ओइरोय मसि लोंग टार्म प्लान अमा कोगी याम मपुंग फाबा कनो अमा थोरांग अमा लखतपा गी तंगाय फदब लेने तदि फिल्म जे सुम सही कुतिंग सु लुबी हंजलक्ता निमि निनी खक्तनी नोंग तारे दो आइदि अक्टोबर था सि mahusana ningdam da changam da si nong khargati dum ta bani madugi khuta du oibra hena khoropu da khallu bani du heta cancel lai yam kanba potu di natte adu heta turen chakotna jiriba am di sing yung mai am thungotna are som da thong sabaga no de chen da na tawri ba masigi kanu se amro dai flash flood kai du film du mansil ka dori torba or pamala ka dori ba are masi tungde hena sum film suction be helakadawni na akogi government ki maiki degi jam kupna khanar ga kai to bi ai haibadu ama tawdaga department si makta amaga understanding leinaraga natadi miyam si yam tungde yam wa nagadabu mal tamodu hojik manipur parja miyam gi nungang na ba ma khoi thamoida leiribusi ai khoida lamdam sida hen ma security force am thomjal e haibusidi ngarang na na security battalion aduk lakhre kana paper ma aduk yawre aduk lawre hai ngasi su naron thodangi pau sida peace equity rang laksin ba khoi district tratu ta hen central paramilitary force amosung khoi rapid action force la ambul sing kontra sangsil pa hogre pau khoi report tawri ado du hojik ti tawo sangsil lak pasu khoi yeng matam da numidangi matam sang e haibusi myan khangnare khoi dipan dima pulambi pareng sida ado hojik sangsil ibusina kari oirakpa yage de dawo Kashmir sat kiba thodok adu musa thara kadra akhoi khudimo Kashmir da article 307 chan hanba matam da hoi houses to plap thangba na adu gum sasal lam lengak sina paikhala kadra ba sakan to ka thai bisni myam nungang mam puise tamu shiri tamu kai mo lebi Kashmir gi de sing tara mari manga khaktabu malini additional one thousand gi hana leiba mathak tu da adam manipur gi so hada de phade amdi leirimni central force army paramilitary se si mathak lakh amag lising kuntra hairdi mi sipai amunga mi amunga padori bra mi ani ni ga padori bra ngakthi sapga thamuju yabe phium lakh turi wa asai imphal east west thousand duri mayam se ana Kashmir da tawgibdu yengoragadi hujeki poto yamnak e sipai mayam thomjalaga check box la honde bi da kaim da leng lak ke hande bi da tamaga moin tawning ba tawwe porama madu tora oi haningai di leite miyam na kamaine thengna ga dege kamaine thengna ga dege du yeng ta tamodu nakal amur da khoi lamdam si hai tai lamdam si khoi student unit khoi MSU MSF da sam tong tong mayam le hai ba sigi khoi gi moi shamak na bo honor ko da hoi college gi election nam su dum pangthoi college gi adu boksam so da college gi award passing sarkar da ta na bo law ba mention na bo honor da dum sata sing thodang lo lai ho si college gi mikhal pangthok na bi bujik matam am social le mikhal pangthok na bi yor po matung ina hoi magi sagot na ri ba kamu da ka na bo honor gi hoi charang la mawang du thok thok yam le adu ju tholu ngai hiding ya di leite adu oya iba film sida hoi lakar election sida hoi sata sing na hoi niyom sum na masung shanti leina mai apha mi khan na bagi akholo di myang pun mon pam na le tamoi wakhalo de ke apin tong ni le election se manipur de
ꯃꯃꯥꯡꯒ ꯌꯦꯡꯅꯕꯗꯤ ꯈꯔꯕꯨ ꯐꯔꯕꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯩꯅꯣꯒꯤ ꯈꯕꯔ ꯀꯥꯡꯕꯨ ꯈꯕꯔ ꯐꯣꯡꯕ ꯇꯣꯛꯑꯒ ꯏꯁꯥꯄꯗ ꯋꯥꯟꯀ ꯙꯔꯅꯥ ꯐꯝꯕ ꯌꯥꯎꯔꯕꯅꯤꯅ ꯁꯤ ꯁ꯭ꯇꯨꯗꯦꯟ ꯏꯂꯦꯛꯁꯟ ꯀꯃꯥꯏꯅ ꯂꯩꯅ ꯃꯨꯁꯨꯒꯤ ꯊꯥꯏꯅꯒꯤ ꯇꯧꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯊꯥꯛꯇꯨꯃꯛꯇꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇꯕ ꯃꯥꯜꯂꯦ ꯈꯔ ꯃꯈꯩ ꯐꯥꯎꯗꯤ ꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯀꯦꯝꯄꯁ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯒꯥꯏꯗꯂꯥꯏꯟ ꯄꯤꯕ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ tauba thokpa bakti thokte adu sum khara kade dum thokpa gi pot har khana chene bo yaw ne father punna na tawna ma kitep taw khre to re mayam ne ba adu ma gi thakti yaude amu khala kadrak di khangde adu national coordinating committee na sumoi guideline khara su sem ga thami ana hana gi do mu khala kadori da adu halakpati fatte halhandana bhona ba phai aduna ngasagi chhatra sing si tungi yumbi ne hana launa bani niyom sumna election do pangthokpada sawatpa niyom sumna election se pangthoga chumna mihutu khalaga college ki adagi maharoi khunai gi leiba ki chumna thabak tawgibudo chumbai ba ma yaw yaw sum chalaga chumna thabak tawgibudu phai aranba mawongda namfuda kanu oidabi ade tawdabi ade haibagi pot kana mo yormagadi madudi biyam gi nga thadok pi bru sum ngeng tamo lo shilak pasida hoi ngarang si langol pioneer club na shilak and hoi mothong mo shakang ba haitai moi gi club tu mongna hoi honor taw ba haitai adu da hoi police personnel manga officer manga hoi kai khom na utpagi thorom pangthoke thorom no sok yagi ba thawal sp bom chana hoi magi speech ta hai ba da afaba khunai am ohen na hon da police am sum yam pan hona mina sai ba magi appeal am su hoi court taw phonei pau chesing da ado hojik miyamna police ta thajaba thamakpa amasung police amasung peoples ani gi marak relation pharakpagi mamidi ubo phange wang de yeng patamda adu ibom chana haiba wafam koi police amadi miyam punna pona mina se habasi magi wafam sita tamu ka he yeng bage police marama miyamna lanna aran lan lobugumba adagi kanu moise ko gi moi miyam gi mateng pangna ba miyam gi punsi lan thum ngang na ba leibna te manghan ba leibni khopri ka haiba gi pot ama dak khanaruba ama tangkak ama leire thana thajana dabadagi ni ko gi mob justice kind how the bridge mob justice hai ba hai si bakti la le adu kilchin hai leite hai adu akoi de dum sanare mob justice je adu basu ga tholei je thana da kari da thajana da ko tab leibdei ni hena la tuma haida gi ba adum lei adum longnei ado hojik se phibam se hana gi dudagi ahongba khara makai di lae ado masi mapung phabadi natte ado oiba samaj da thoiba thodo wa thok mayam se masi laksin ge thoholo ge haragadi akoi miyam ga police ka afabu mari thamna ba gitangai phadaba yam wang lay ada huji akoi se drug na laksil leiba kanu khon gi drug karbar ge ama katanga matam sida masida police ka miyam ga khusam naraga natraga di drug se kanu to ba laksin ba songa mo aduna police ta thajaba thambiraga police ka khusam naraga satlaga di drug tanate loinama khudimak huran phaba borsu amabu orsu thoning da thodok mayam ama thondana ba ngak thukpada borsu oigadawni ado leiba policing sina madu I wakal do khanbiraga miyam ga hena phoba mari thamnaba ai hona hanjaningi hoi policeman khara budi police officer ka budi leire mayam naknaba mayam amadi mayam naknadri mayam dagi lapthok na leibadong tawi aduga police ki marakta akoi gi wahai wata da phajadaba khodadaba adagi bisap mi mai yengdaba haibdi sahi ahan mapa gumba madau gumba dasu hekta kanu he ha adu toba khotbagi podama toba magi thana oroni dawdong ne hele bra khangde tawi magi bidiyeng da mipung khudimuk su mara leibdong uri bjala adu khangde adu umba kanu gi bevar jaw da ba phajadaba wangang sangang bayang su officer sing nakra moi makha thaba sing da tambi haningi je la chek muk da taw ga chaw da ngai bi go chek to je ko che ge to wa hai ba sumang la da de hai da no moi su da capture ke ga 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 taw ba le ko adu muk na te do kanu gi bevar je kara senior citizen da bhau budi ai bevar kara
ꯃꯔꯥꯟ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤ ꯃꯄꯥꯒꯨꯝꯕ ꯀꯩꯅꯣ ꯃꯣꯏ ꯄꯣꯛꯄ ꯌꯥꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯃꯈꯩꯗꯤ ꯑꯩ ꯕꯦꯕꯥꯔ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯝꯕ ꯀꯩꯅꯣꯒꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯖꯕꯅꯤ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯉꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒ ꯑꯐꯕ ꯃꯔꯤ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯌꯥꯝ ꯂꯩ ꯃꯔꯤ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯨꯗꯤꯡꯃꯛꯅ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯗꯥꯏꯠꯇꯗꯣ ꯆꯨꯝꯅ ꯐꯖꯅ ꯂꯧꯍꯟꯅꯤꯡꯉꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯥꯃꯣꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯇ ꯁꯔꯨꯛ ꯌꯥꯕꯤꯗꯅ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨ ꯇꯣꯝ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯟꯖꯥ ꯑꯁꯤꯗ ꯀꯥꯏꯅꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯃꯤꯌꯥꯝꯗꯒꯤ ꯂꯧꯖꯒꯦ ꯃꯤꯌꯥꯝꯅ ꯄꯤꯅꯕꯤꯌꯨ